Ichil nào mày chai sinh chán ra bro chứ số ai elvi pudun lakshare do mày support to bio ano wes nào sinh jao mà tara cái đi share subscribe to bio nào mày ano thì video tham tra bani na elvi mati ngang tang tha cái na elvi kan to ja bani kui rồi xin nào mày cũng khai một tang mày xong video like to bio xin nào mày Nó có chuyện gì mà người ta dùng nó nào này lá sẽ ít từ nó ghi năng này một nơi nào máy từ anh chơi em hồi rồi mình nè mà nó mà nó ấy em từng ngày sau xong mày karen chứ chắc khare cái này kìa mày đâm ta rồi mình na ngã tăng trong bia cái support to bio ai cùi nó tha rồi nó không được nó ra khỏi đấy cái nóng cho nào đều tôi lấy được rồi đuôi rồi bro thấy sao rồi kamu nói ra nó phải bị tôi nói rồi chỉ mang cho con cái này kìa thế chú biết rồi biết rồi không chú được sao không sao được chưa biết rồi ai mày ngang trong bia rồi sao mày Hare Krishna ja Hare Krishna Hare Krishna like to bio singa thagatsari aigi elbida changbirapui damakta adu like macha ma to sanbio Hare Krishna chai sing chabirabro Pratap Singha chai sing chabirabro halasi ingju ingi thungan ga sumang lechin na pumam mammi oh chare oja oh kari lamino oja di chabira bro ja oh ai chaba to puta ngai ri Pratap Singha kari lamgino habiu ahama sulak piramura bra ai
ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯍꯥꯟꯕ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯁꯨꯝ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯒꯗꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩ ꯆꯥꯛ ꯇꯣꯛꯑꯒ FB ꯊꯥꯕꯅꯤ ꯍꯟꯗꯛꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯁꯦ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯗꯅꯤ ꯀꯣ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯅꯤ ꯁꯣꯜꯂꯤꯗꯨꯅꯤ ꯑꯣꯖꯥ ꯑꯣ ꯍꯣꯏ ꯌꯥꯝꯕꯅꯤꯅ ꯁꯨꯝ ꯀꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯁꯨꯝ ꯂꯥꯏꯛ ꯇꯧꯁꯟꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯗꯤ ꯑꯩ ꯍꯟꯕꯁꯦ ꯊꯣꯏꯗꯣꯛꯅ ꯍꯟꯖꯗꯦ ꯃꯔꯝꯗꯤ ꯆꯤꯟꯖꯕꯅꯤꯅ ꯀꯣ ꯃꯌꯥꯝꯅꯗꯤ ꯋꯥꯔꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯁꯦ ꯈꯤꯇꯪ ꯆꯤꯟꯖꯕꯅ ꯑꯩ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯃꯦꯁꯦꯖ ꯍꯟꯕ ꯉꯝꯖꯗꯦ ꯑꯣ ꯀꯥꯔꯟ ꯂꯥꯏ ꯑꯗꯨꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯒꯤ ꯀ꯭ꯂꯥꯁꯇꯤ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯒ ꯁꯨꯝ ꯇꯧꯔꯤꯌꯦ ꯅꯧꯅ ꯂꯤꯡꯈꯠꯆꯕ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏꯅꯤ ꯑꯉꯥꯡ ꯈꯔ ꯁꯨꯝ ꯂꯩ ꯏꯊꯛꯀꯤ ꯑꯍꯟꯁꯨ ꯁꯨꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯏꯈꯥꯁꯨ ꯁꯨꯝ ꯌꯥꯎꯔꯤ ꯀꯣ ꯄꯨꯡꯒ ꯏꯁꯩꯒ ꯃꯣꯏꯕꯨꯡꯒꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯁꯣꯅꯤꯗꯨꯅꯤꯖꯥ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯅꯦꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛꯁꯨ ꯁꯨꯝ ꯌꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯁꯣꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯕꯁꯨ ꯌꯥꯏ ꯌꯦꯡꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯃꯦꯁꯦꯖ ꯀꯣꯃꯦꯟ ꯂꯥꯛꯏ ꯑꯗꯣ ꯑꯩ ꯃꯇꯝ ꯆꯥꯅ ꯍꯟꯕ ꯉꯝꯗꯦ ꯑꯗꯨ ꯁꯣꯝꯅ ꯆꯪꯕꯤꯔꯛꯄꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯏꯪꯉꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯊꯣꯡꯒꯥꯟꯒꯁꯦ ꯂꯩꯆꯤꯜ ꯑꯃꯇ ꯄꯣꯝꯃꯝꯃꯦ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩ ꯀꯨꯏꯅꯗꯤ ꯊꯥꯔꯣꯏ ꯅꯍꯥꯟꯋꯥꯏ ꯏꯪꯗꯦ ꯍꯥꯏꯗꯨꯅ ꯗꯤꯁꯦꯝꯕꯔ ꯆꯪꯉꯛꯄꯗꯒꯤ ꯈꯪꯉꯤ ꯏꯪꯁꯟꯈꯔꯦ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯍꯥꯏꯌꯦ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ ꯑꯩꯒꯤ ꯏꯆꯦ ꯇꯣꯝꯕꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯀꯁꯥꯔ ꯕꯣꯟꯇ꯭ꯔꯥꯕꯨꯗ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯗ
ꯄ꯭ꯔꯣꯒꯥꯝ ꯂꯩꯌꯦꯅ ꯑꯗꯣ ꯗꯦꯠꯇꯣ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯗꯦꯠꯇꯣ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯩꯗꯤ ꯌꯥꯝꯅ ꯊꯥꯞꯄꯦ ꯀꯁꯥꯔ ꯕꯣꯕꯣꯟ ꯕꯥꯔꯨꯅꯤ ꯍꯥꯏ ꯀꯥꯟꯅꯕ ꯆꯤꯡꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯃꯣꯏ ꯌꯥꯝ ꯊꯥꯞꯄꯤ ꯃꯅꯤꯄꯨꯔꯗ ꯃꯣꯏꯔꯥꯡꯒꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯥꯎꯔꯦ ꯏꯆꯦ ꯇꯣꯝꯕꯤ ꯍꯥꯏꯅ ꯃꯥ ꯐꯤ ꯀꯔꯕꯥꯔ ꯇꯧꯕꯅꯤ ꯑꯗꯣ ꯃꯥꯛꯇꯤ ꯂꯥꯛꯄꯒꯤ ꯂꯩꯕꯅꯤ ꯑꯗꯣ ꯄ꯭ꯔꯣꯒꯥꯝꯗꯣ ꯗꯦꯠ ꯀꯌꯥꯗꯅꯣꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯀꯣꯂꯣꯝ ꯄꯤꯔꯣ ꯁꯣꯝ ꯂꯥꯛꯀꯗꯕ ꯂꯩꯕ꯭ꯔꯣ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯄ꯭ꯔꯣꯒꯥꯝꯗ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯄ꯭ꯔꯣꯒꯥꯝ ꯂꯥꯛꯀꯗꯧꯖꯥꯠꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯣ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯄ꯭ꯔꯣꯒꯥꯝꯁꯤꯗꯤ ꯗꯦꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯃ ꯂꯩ ꯃꯉꯣꯟꯗ ꯍꯪꯉ ꯈꯪꯒꯅꯤ ꯃꯍꯥꯛꯇꯤ ꯃꯣꯏ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯁꯨ ꯃꯣꯏ ꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯂ ꯀꯔꯤꯅꯣꯃ ꯑꯣꯏꯕꯅꯤ ꯃꯉꯣꯟꯗ ꯍꯪꯉꯗꯤ ꯈꯪꯒꯅꯤ ꯃꯌꯥꯝ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯆꯪꯕꯤꯔꯛꯑꯣ ꯁꯟꯖꯣꯏ ꯁꯤꯡꯍ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯁꯟꯖꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯆꯪꯉꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯑꯣꯖꯥꯗꯤ ꯑꯩ ꯆꯥꯔꯦ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ
LB ꯊꯥꯒꯦꯅ ꯊꯥꯔꯤꯝ ꯍꯟꯗꯛ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕ ꯅꯦꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯟꯖꯣꯏꯗꯤ ꯆꯥꯔꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯏ ꯅꯥ ꯌꯦꯛ ꯇꯧꯗ꯭ꯔꯥ ꯀꯨꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯎꯅꯗꯕ ꯑꯩ ꯉꯔꯥꯡꯁꯨ ꯉꯥꯏꯍꯥꯛ ꯊꯥꯏ ꯃꯤ ꯏꯂꯥꯛ ꯂꯥꯛꯇꯦ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯑꯣꯖꯥꯒꯤ 10K ꯑꯣꯏꯔꯦ ꯀꯩꯗꯧꯕ ꯑꯣꯖꯥ ꯑꯥꯎ ꯑꯩꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯣ ꯑꯩꯒꯤ 10K ꯌꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯕ ꯉꯝꯗꯅ ꯁꯨꯝ ꯁꯦꯝꯗ꯭ꯔꯦ ꯑꯩꯒꯤ 10K ꯌꯧꯕꯒꯤ 10Kꯗꯤ ꯌꯧꯈ꯭ꯔꯦ ꯑꯗꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ 10K ꯌꯧꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯛꯈ꯭ꯔ ꯄꯣꯠꯅꯤ 10K ꯒꯥꯏꯁꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯃꯨꯛ ꯊꯥꯡꯒꯠꯂꯤ ꯑꯃꯨꯛꯁꯨ ꯂꯦꯞꯄꯤ ꯊꯥꯡꯒꯠꯄ ꯉꯝꯗꯦ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯁꯟꯖꯣꯏ ꯀꯣ ꯑꯗꯨ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯒꯤ 10K ꯌꯧꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯇꯧꯕꯁꯨ ꯁꯦꯝ ꯉꯝꯗꯅ ꯁꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯦꯝꯃꯔꯣꯏ ꯈꯔ ꯂꯩꯔꯒ 10K ꯑꯃꯒ ꯌꯧꯔꯒ ꯑꯗꯨꯒ ꯄꯨꯟꯅ ꯁꯦꯝꯃꯒꯦ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯄ꯭ꯔꯇꯥꯞ ꯁꯤꯡꯍ ꯆꯪꯉꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯪꯉꯝꯕꯅꯤ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯁꯛ ꯎꯕ ꯀꯣꯃꯦꯟ ꯎꯗꯕ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯇꯨꯠꯀ ꯇꯥꯠꯀ ꯍꯠꯀ ꯀꯔꯤ ꯀꯣꯃꯦꯟ ꯑꯗꯨꯕꯣ ꯑꯣ ꯒꯨꯗ ꯍꯥꯏꯔꯣ ꯑꯣꯀꯦ ꯋꯦꯜꯀꯝ ꯁꯟꯖꯣꯏ ꯂꯥꯏꯛ ꯇꯧꯁꯜꯂꯝꯃꯣ ꯁꯟꯖꯣꯏ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯁꯤ ꯀꯣꯃꯦꯟꯁꯦ 150 ꯁꯨꯍꯟꯒꯦ ꯇꯧꯕꯩꯅꯦ ꯑꯣ 150 ꯁꯨꯔꯒ ꯀꯔꯤ ꯐꯪꯒꯦ ꯄꯩꯁꯥ ꯐꯪꯕ꯭ꯔꯣ 150 ꯁꯨꯔ ꯄꯩꯁꯥ ꯐꯪꯕ꯭ꯔꯥ ꯍꯥꯏꯕ ꯁꯤ ꯀꯣꯃꯦꯟ ꯌꯥꯗ꯭ꯔꯗꯤ ꯆꯠꯂꯦ ꯑꯣꯀꯦ ꯕꯥꯏ ꯋꯥꯔꯤ ꯂꯩꯇꯦ ꯍꯥꯏꯅ ꯄꯪꯄꯤꯗ ꯄꯤꯕꯅꯦ ꯍꯣꯏ ꯄꯤꯕꯗ ꯆꯨꯝꯅ ꯍꯥꯏꯔꯛꯑꯣꯕ ꯑꯗꯣ ꯕꯦꯟꯗꯧ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ
ꯕꯦꯟꯗꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯁꯟꯖꯣꯏ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ? ꯊꯣꯛꯑꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯝꯃꯨꯀꯣ꯫ ꯆꯨꯝꯅ ꯁꯨꯝ ꯊꯣꯛꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯣꯖꯥ ꯑꯩꯗꯤ ꯀꯁꯥꯏꯗꯩꯅꯤ ꯑꯣꯖꯥ꯫ ꯉꯁꯥꯏ ꯍꯥꯏꯕꯗꯤ ꯈꯨꯝꯗꯦ ꯑꯗꯨꯒ ꯀꯁꯥꯏ ꯀꯗꯥꯏꯒꯤꯅꯣ ꯑꯩꯅ ꯀꯥꯎꯈ꯭ꯔꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯣ꯫ ꯕꯣꯟꯇ꯭ꯔꯥꯕꯨ ꯕꯣꯔꯥ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯂꯩꯗꯦ ꯍꯥꯏꯕꯅꯦꯕꯀꯣ꯫ ꯑꯗꯨ ꯗꯦꯠꯇꯣ ꯑꯩꯅ ꯈꯪꯗꯕ ꯑꯗꯨꯅꯅꯤ꯫ ꯆꯦꯅꯦꯜꯗꯤ ꯌꯥꯝꯕꯅꯤꯅ ꯈꯪꯉꯒꯁꯨ ꯑꯀꯥꯎꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯋꯥꯔꯧ ꯌꯥꯗꯦ꯫ ꯀꯁꯥꯏꯗꯩꯅꯤ ꯑꯣꯖꯥ ꯑꯣ꯫ ꯀꯁꯥꯔ ꯀꯗꯥꯏꯒꯤ? ꯄ꯭ꯔꯣꯒꯥꯝꯗꯣ ꯀꯥꯎꯈ꯭ꯔꯦ꯫ ꯂꯣꯏꯈ꯭ꯔꯕ ꯂꯩꯔꯤꯕ ꯈꯪꯗꯦ꯫ ꯇꯥꯔꯤꯛ ꯀꯌꯥꯅꯣ ꯍꯧꯅꯤꯗꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯄꯥꯎ ꯐꯪꯗ꯭ꯔꯦ꯫ ꯋꯥꯄꯣꯛꯄꯒꯤꯅꯤ ꯑꯣꯖꯥ ꯑꯣ ꯋꯥꯄꯣꯛꯄꯒꯤ꯫ ꯋꯥꯄꯣꯛꯄꯤꯗꯁꯨ ꯋꯥꯄꯣꯛꯄꯤꯗ ꯕꯤꯕꯤꯒꯥꯎꯗ ꯑꯩ ꯏꯁꯩ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤ ꯗꯦꯠ ꯀꯌꯥꯅꯣ ꯀꯥꯎꯔꯦ꯫ ꯂꯣꯏꯗ꯭ꯔꯤꯌꯦ ꯋꯥꯠꯂꯤꯌꯦ꯫ ꯑꯣ ꯑꯒꯣꯔꯇꯣꯂꯥꯒꯤ ꯂꯣꯏꯔꯒ ꯂꯥꯛꯇꯧꯅꯤ ꯍꯥꯏ꯫ ꯑꯣ ꯑꯗꯨꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯑꯒꯣꯔꯇꯣꯂꯥ ꯆꯠꯂꯝ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ? ꯀꯁꯥꯔꯒꯤ ꯑꯣꯏꯗꯤ ꯂꯥꯛꯄꯤꯌꯣ ꯅꯣꯡꯃ ꯁꯟꯗꯦ ꯀ꯭ꯂꯥꯁ ꯅꯨꯃꯤꯠꯇ ꯂꯥꯛꯄꯤꯌꯣ ꯀꯩꯒꯨꯝꯕ ꯊꯕꯛ ꯁꯪꯉꯒꯗꯤ꯫ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯑꯕꯣ ꯀꯩꯅꯣ? ꯑꯣ ꯑꯒꯣꯔꯇꯣꯂꯥ ꯆꯠꯈ꯭ꯔꯦ ꯗꯦꯠ 8ꯇ ꯑꯣ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯑꯣ ꯑꯒꯣꯔꯇꯣꯂꯥꯗ ꯉꯔꯥꯡ ꯅꯍꯥꯟ ꯆꯠꯈ꯭ꯔꯕ꯫ ꯉꯁꯤ ꯇꯥꯡ 10ꯅꯤꯅꯦ꯫ ꯉꯁꯤ ꯗꯦꯠ 10ꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯧꯕ ꯑꯒꯣꯔꯇꯣꯂꯥꯗꯒꯤ? ꯑꯣꯖꯥ ꯑꯃꯔꯖꯤꯠꯇꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ ꯑꯣꯖꯥ? ꯂꯥꯛꯇ꯭ꯔꯦ ꯃꯗꯨ ꯑꯉꯥꯡꯗꯣ꯫ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯀꯅꯤ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯒ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯥꯏꯗ꯭ꯔꯦ ꯍꯪꯉꯨꯗ꯭ꯔꯦ꯫ ꯁꯪꯉꯗꯤ ꯅꯣꯡꯃ ꯂꯥꯛꯎ ꯄ꯭ꯔꯇꯥꯞ ꯁꯟꯗꯦꯒꯨꯝꯕꯗ꯫ ꯇꯞꯍꯜꯂꯨꯅꯦ꯫
ꯍꯣꯏ ꯑꯣꯖꯥ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯁꯪꯉꯗꯤꯅꯦ ꯂꯥꯛꯑꯣ ꯁꯪꯗ꯭ꯔꯒ ꯁꯪꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯑꯦꯔꯤꯌꯥꯁꯤꯒꯗꯤ ꯅꯠ ꯁꯪꯀꯤꯇꯟꯒꯤ ꯁꯦ ꯂꯩꯔꯛꯇ꯭ꯔꯦ ꯂꯩꯇꯕ ꯍꯥꯏꯁꯦ ꯃꯨꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯪꯗꯤ ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔꯒꯤ ꯆꯠꯂꯤꯕꯣ ꯂꯥꯏꯛ ꯇꯧꯖꯔꯦ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯖꯣꯏꯗ ꯆꯠꯆꯗꯦ ꯑꯣꯖꯥ ꯑꯣ ꯀꯅꯥ ꯇꯝꯃꯤ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯊꯦꯡꯂꯕ ꯏꯪꯗꯕ ꯃꯇꯝꯁꯤꯗ ꯆꯪꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯣꯖꯥ ꯒꯪꯒꯥꯗ ꯆꯠꯆꯩ ꯑꯣꯖꯥ ꯑꯣ ꯑꯣ ꯐꯖꯅ ꯇꯝꯃꯨ ꯐꯖꯅ ꯇꯝꯃꯨ ꯑꯣꯖꯥ ꯒꯪꯒꯥꯗ ꯅꯨꯃꯤꯠꯀꯤ ꯆꯠꯄ꯭ꯔꯣ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯑꯣꯖꯥ ꯃꯍꯥꯚꯥꯔꯠ ꯌꯦꯡꯉꯤ ꯇꯤꯚꯤꯗ ꯑꯣ ꯑꯣ ꯌꯦꯡꯉꯨ ꯌꯥꯝ ꯐꯩ ꯏꯁꯣꯔꯒꯤ ꯅꯥꯝ ꯇꯥꯕꯗꯤ ꯌꯥꯝꯅ ꯐꯩ ꯇꯥꯒꯗꯕꯅꯤ ꯏꯁꯣꯔ ꯅꯥꯝ ꯇꯥꯕꯗꯤ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯇꯥꯔꯤꯉꯩ ꯌꯥꯝꯅ ꯐꯕ ꯍꯦꯜꯂꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯑꯣꯖꯥ ꯑꯣꯀꯦ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛ ꯆꯪꯉꯝꯕꯩꯗꯃꯛꯇ ꯏꯇꯩꯃꯕꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏꯗꯦꯍꯦ ꯂꯩꯁꯥꯡꯊꯦꯝ ꯄꯦꯃꯥꯕꯇꯤ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯟꯕꯨ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯅꯣꯏ ꯑꯗꯣꯝꯗꯗꯤ ꯏꯪꯕ꯭ꯔꯥ ꯂꯥꯏꯛ ꯇꯧꯔꯝꯃꯣ
ꯄꯦꯃꯥꯇꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯈꯨꯝꯃꯛꯎ ꯍꯪꯉꯗꯤ ꯈꯨꯝꯃꯨ ꯒꯨꯗ ꯅꯥꯏꯠ ꯄꯤꯁ ꯑꯣꯀꯤꯡꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯊꯥꯒꯠꯆꯔꯤ ꯆꯪꯉꯛꯄꯩꯗꯃꯛꯇ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯣ ꯄꯦꯃꯥꯄꯇꯤ ꯆꯪꯉꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯜꯂꯝꯃꯣ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯦꯜ ꯕꯤ ꯊꯥꯕꯅꯤ ꯑꯗꯨ ꯌꯥꯊꯣꯛꯈ꯭ꯔꯦ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯄꯤꯌꯨꯁꯇꯤ ꯆꯥꯔꯕ꯭ꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯄꯦꯃꯥꯄꯇꯤ ꯆꯪꯉꯝꯃꯒ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯕ ꯑꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯃꯅ ꯀꯣꯕꯤ ꯊꯝꯆꯦꯠꯀ ꯑꯥꯂꯨꯒ ꯉꯧꯔꯦ ꯑꯃ ꯃꯦꯠꯂꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯣꯠꯅꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯄꯤꯌꯨꯁꯇꯤ ꯆꯥꯔꯕꯣ ꯌꯥꯝ ꯏꯪꯕ꯭ꯔꯣ ꯑꯧ ꯏꯪꯉꯦ ꯌꯥꯝ ꯏꯪꯉꯦ ꯊꯣꯡꯒꯥꯟꯒ ꯂꯩꯆꯤꯟꯃꯛꯇ ꯄꯣꯝꯃꯝꯃꯤ ꯌꯥꯝꯅ ꯏꯪꯉꯦ ꯍꯟꯗꯛ ꯅꯍꯥꯟ ꯅꯣꯕꯦꯝꯕꯔ ꯂꯥꯁꯇꯒꯤ ꯏꯪꯕ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯗꯤꯁꯦꯝꯕꯔ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯏꯪꯉꯦ ꯑꯩꯈꯣꯏꯗꯤ ꯏꯪꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯄꯅꯤꯅ ꯏꯪꯉꯒ ꯍꯛꯆꯥꯡ ꯈꯅꯥꯎꯁꯤ ꯏꯪꯉꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯈꯔ ꯄꯥꯡꯗꯕꯅꯤꯅ ꯑꯃꯨꯛ ꯏꯪꯅ ꯂꯣꯛꯀ ꯄꯥꯏꯔꯗꯤ ꯁꯣꯔꯥꯠ ꯀꯟꯕ ꯏꯁꯩ ꯁꯛꯄ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯕ ꯄꯨꯡꯇ ꯏꯕ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯄꯨꯡꯇ ꯏꯪꯉꯤꯕꯣꯏ ꯑꯣ ꯍꯣꯏ ꯏꯪꯉꯤ ꯈꯪꯗꯦ ꯖꯅꯋꯥꯔꯤꯗ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯦꯟꯅ ꯏꯪꯕ꯭ꯔꯥ ꯈꯪꯗꯦ ꯗꯤꯁꯦꯝꯕꯔ ꯐꯥꯎ ꯌꯥꯝꯅ ꯏꯪꯉꯤ ꯏꯪꯕꯁꯤꯅ ꯍꯥꯏ ꯀꯥꯟꯗꯦ ꯖꯦꯀꯦꯠꯇ ꯂꯤꯠꯂꯒꯁꯨ ꯌꯥꯗꯦ ꯃꯅꯨꯡꯗꯁꯨ ꯍꯥꯏꯅꯤꯡ ꯂꯤꯠꯂꯤ ꯃꯦꯗꯨ ꯂꯤꯠꯂꯤꯅꯤꯅ ꯁꯨꯝ ꯏꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯃꯥꯄꯇꯤꯁꯤꯅ ꯀꯣꯃꯦꯟꯗꯤ ꯏꯗꯦ ꯀꯣꯃꯦꯟ ꯏꯔꯛꯑꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯂꯩꯁꯥꯡꯊꯦꯝ ꯀꯣꯃꯦꯟ ꯏꯔꯛꯑꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ
ꯍꯩꯖꯗꯦꯀꯣ ꯍꯥꯏꯔ ꯃꯅꯤꯡ ꯂꯥꯏꯠ ꯃꯨꯠꯊꯠꯈ꯭ꯔꯕ ꯁꯪꯒꯣꯏꯗꯤ ꯃꯨꯠꯊꯠꯂꯨ ꯌꯥꯗ꯭ꯔꯣ ꯀꯥꯔꯦꯟ ꯕꯤꯜ ꯌꯥꯝꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯉꯥꯏꯍꯥꯛꯇꯪ ꯁꯠ ꯁꯠ ꯆꯪꯉ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯁꯟꯖꯤꯇꯥ ꯆꯤꯡꯉ ꯑꯣꯖꯥ ꯍꯥꯎ ꯀꯨꯏꯔꯦ ꯎꯗꯕ ꯑꯣꯖꯥꯕꯣ ꯑꯥꯎ ꯀꯨꯏꯔꯦ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇ꯭ꯔꯦ ꯅꯦꯠꯀ ꯅꯨꯡꯉꯥꯏꯇꯕꯒ ꯊꯕꯛꯀ ꯀꯟꯕꯅꯤꯅ ꯑꯗꯨꯅ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯥꯕ ꯑꯗꯨꯁꯨ ꯇꯣꯏꯅ ꯊꯥꯗꯕ ꯃꯤ ꯂꯥꯛꯇꯦ ꯑꯩ ꯁꯨꯔꯁꯅꯦ ꯑꯣꯖꯥ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯁꯨꯔꯖ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯁꯨꯔꯖ ꯅꯪ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯁꯨꯔꯖ ꯂꯣꯏꯔꯦ ꯑꯣꯖꯥ ꯑꯦꯛꯖꯥꯝ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯦꯛꯖꯥꯝ ꯐꯔꯝꯕ꯭ꯔꯣ ꯑꯦꯛꯖꯥꯝ ꯐꯕ꯭ꯔꯣ ꯁꯨꯔꯖ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯄꯨꯡ ꯀ꯭ꯂꯥꯁ ꯆꯠꯂꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯆꯥꯔꯦ ꯆꯥꯛ ꯑꯣꯖꯥꯗꯤ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯑꯦꯛꯖꯥꯝ ꯐꯔꯝꯃꯤ ꯍꯥꯏ ꯒꯨꯗ ꯐꯖꯅ ꯊꯥꯒꯗꯕꯅꯤ ꯑꯕꯨꯡꯉꯣ ꯍꯌꯦꯡ ꯊꯕꯛ ꯇꯧꯅꯕ ꯕꯣꯕꯣ ꯍꯣꯏ ꯇꯨꯝꯈ꯭ꯔꯕꯣ ꯍꯣꯏ ꯑꯣꯖꯥ ꯉꯁꯤ ꯑꯣꯖꯥ ꯕꯁꯟꯇꯒꯤ ꯌꯨꯝꯗ ꯆꯠꯂꯨꯌꯦ ꯀꯅꯥꯒ ꯆꯠꯂꯤꯕ
ꯇꯨꯝꯈ꯭ꯔꯦ ꯕꯣꯕꯣ ꯍꯣꯏ ꯆꯥꯔꯦ ꯑꯣ ꯑꯣꯖꯥ ꯕꯁꯟꯇꯩ ꯆꯠꯂꯨꯕꯗꯣ ꯄꯨꯡ ꯇꯝꯃꯛꯄ꯭ꯔꯣ ꯗꯣꯁꯥꯒ ꯆꯠꯂꯦꯅꯦ ꯑꯣꯖꯥ ꯑꯣꯀꯦ ꯄꯨꯡ ꯇꯝꯃꯛꯄ꯭ꯔꯣ ꯇꯝꯃꯤ ꯑꯣꯖꯥ ꯑꯣ ꯀꯔꯤ ꯄꯨꯡꯂꯣꯟ ꯇꯝꯃꯛꯏꯕ ꯇꯤꯟ ꯑꯣ ꯅꯪ ꯀꯥꯔꯇꯤꯛ ꯁꯟꯆꯥꯔ ꯐꯥꯕ ꯂꯣꯏꯔꯕꯣ ꯌꯩꯕ ꯉꯝꯃꯕꯣ ꯐꯖꯅ ꯂꯣꯏꯔꯦ ꯒꯨꯗ ꯅꯥꯝ ꯁꯪꯀꯤꯔꯇꯣꯟꯁꯨ ꯂꯣꯏꯔꯦ ꯋꯥꯎ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯐꯖꯅ ꯇꯝꯃꯨ ꯗꯦꯠ 21ꯗ ꯊꯤꯑꯣꯔꯤ ꯑꯦꯛꯖꯥꯝꯅꯤ ꯑꯣ ꯐꯖꯅ ꯇꯝꯃꯨ ꯐꯖꯅ ꯇꯝꯃꯨ ꯑꯣꯖꯥꯕꯨ ꯖꯣꯏ ꯋꯥꯎ ꯕꯨꯂꯨ ꯂꯥꯛꯑꯦ ꯕꯨꯂꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯕꯨꯂꯨ ꯂꯥꯏꯔꯤꯛ ꯇꯧꯁꯜꯂꯣ ꯑꯣꯖꯥ ꯌꯨꯝꯗꯩ ꯇꯣꯡꯂꯝꯗꯩꯗ ꯀꯔꯤ ꯃꯩꯅ ꯀꯩ ꯍꯥꯏꯕ ꯀꯥꯏ ꯀꯣꯏꯔꯝꯒꯅꯤ ꯌꯨꯝꯗꯩ ꯊꯣꯛꯂꯛꯑꯝꯗꯥꯏꯗ ꯅꯠꯇꯦ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯅꯣ ꯌꯨꯝꯗꯩ ꯊꯣꯛꯂꯝꯗꯥꯏꯗ ꯀꯔꯤ ꯃꯩꯅ ꯀꯥꯏ ꯈꯣꯏꯔꯝꯒꯅꯤ ꯀꯔꯤ ꯍꯥꯏꯅꯣ ꯕꯨꯂꯨ ꯂꯥꯏꯔꯤꯛ ꯇꯧꯁꯜꯂꯣ ꯌꯨꯝꯗꯩ ꯊꯣꯛꯂꯝꯗꯥꯏꯗ ꯀꯩ ꯂꯥꯏ ꯈꯨꯔꯨꯝꯒꯅꯦꯕ ꯑꯣ ꯆꯥꯗ꯭ꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛꯇ ꯌꯨꯝ ꯆꯪꯕꯩ ꯂꯝꯕꯤꯗꯨꯒ ꯂꯥꯛꯏꯌꯦ ꯀꯥꯏ ꯆꯠꯂꯨꯏꯕ ꯌꯨꯝꯗꯩ ꯊꯣꯛꯑꯝꯗꯥꯏꯗ ꯀꯔꯤ ꯈꯣꯡꯒꯅꯤ ꯅꯣꯏ ꯌꯨꯝ ꯂꯥꯏ ꯈꯣꯏꯔꯝꯃꯣ ꯑꯗꯒꯤꯗꯤ ꯃꯃꯥ ꯈꯣꯏꯔꯝꯃꯣ ꯄꯄꯥ ꯈꯣꯏꯔꯝꯃꯣ ꯕꯣꯕꯣꯛ ꯈꯣꯏꯔꯝꯃꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯇꯨꯂꯁꯤꯕꯣꯡ ꯂꯩꯔꯒ ꯇꯨꯂꯁꯤꯕꯣꯡꯗꯣ ꯈꯣꯏꯔꯝꯃꯝꯃꯣ ꯑꯗꯨꯅꯤꯗꯅ ꯕ꯭ꯂꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯨꯛ ꯊꯦꯡꯉꯒ ꯃꯥꯄꯟ ꯍꯦꯜꯂꯦ
ꯑꯣꯖꯥ ꯐꯣꯟ ꯌꯥꯎꯗ꯭ꯔꯦ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯊꯝꯂꯒꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯡꯉꯣ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ 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 ꯏꯕꯨꯡꯉꯣ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯁꯤꯜꯂꯦ ꯑꯣꯖꯥ ꯁꯤꯜꯆꯔꯗ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯕꯅꯤ ꯑꯣꯖꯥ ꯂꯥꯛꯄ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯩ ꯊꯕꯛ ꯂꯩꯇꯅ ꯀꯣꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯀꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯁꯩꯗꯣ ꯑꯣꯏꯔꯥꯏꯌꯨꯗꯅ ꯏꯁꯩꯗꯣ ꯄꯥꯎꯗꯅ ꯐꯥꯅꯕꯒꯤ ꯕ꯭ꯂꯣ ꯃꯤꯅ ꯐꯣꯟꯗꯒ ꯍꯪꯉꯛꯏ ꯏꯁꯩ ꯅꯪꯗꯤ ꯁꯨꯡꯍꯪ ꯍꯪꯉꯛꯇꯦ ꯑꯣ ꯑꯣꯖꯥ ꯇꯧꯋꯦ ꯌꯥꯏ ꯑꯣ ꯑꯗꯨꯒ ꯄꯨꯡ ꯉꯟꯇꯥ ꯀꯣꯏꯕ ꯍꯜꯂꯛꯏꯕ ꯁꯤꯜꯆꯔꯗꯒꯤ ꯂꯣꯏꯔꯦꯍꯦ ꯑꯗꯨꯁꯨ ꯂꯥꯏꯟ ꯒꯥꯔꯤꯗ ꯑꯣꯖꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯋꯥꯏ ꯊꯣꯡꯉꯤ ꯑꯃ ꯉꯧꯔꯤ ꯑꯃ ꯃꯦꯠꯂꯤ
Hawai thongba chai blue. ꯑꯣꯖꯥꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯍꯌꯦꯡ ꯏꯁꯩ ꯂꯩꯕꯅꯤꯅ ꯉꯟꯅ ꯄꯣꯊꯥꯔꯒꯦ ꯑꯣꯖꯥ Good night, sweet dreams. ꯑꯣꯖꯥ ꯑꯩꯁꯨ ꯊꯝꯃꯒꯦ. Okay, good night.
Oke, sina ma'am pura mga sige di good night ore si ma'am pura ma bye bye.